Ahanbada maru oiba pau. Manipur gi nauna governor gi fam pugada riba Ajay Kumar Vala ngasi Raj Bhavan da wasak laukhrei. Lengak ngak pahaitroga Congress ta tainaba ikai ningai ni haina CLP leader Okram Ivovina fongdokrei. CIDSB da attached toba first MRG rifleman amadagi Manipur police na masing yamdaba WY tablet sing fagale hari. Manipur police na aina tingkraba laloluf KCP PWZ gi kadar ama fabga lonena Churchandpur district ki mafam amadagi yamdaba khutlai sing fagat pangam lehari.